Assalamualaikum warahmatullahi wabarakatuh. Ngasi anubab topic pudan lakli tarawi jama'a oina pangthokadra habdi tarawi namaz si jamaat oina pangthokadra habduni haidem apun boina pulap punna masjidta mayam punna pangthokadra qiyamul layl namaz habdi mayamna tarawi haina khangnari basi masjid amada jamaat apunba oina pangthokadra mamangi video da ayakna topic ta ayakna thamjagre tarawi qiyamul layl tahajjud amata haiba masi makha tarakpada hariba namaz asi akalgi namaz asi aikoina jamaat oina pangthokadra kariguma masi pangthokpa taragadi masi aikoina ihan hana khangadaba amadi nafil namaz ne akoi muslim singi demakta habada ahen ba hay tare फरज दगी अहेन बा अहेन फरज की अहेन नमाज अदबु अरबिक तन नफल कवे हाइबदी अहेन नमाज नि जमात ओइना पंगथोकपगी मतंगदा तोंगाना थमखरगा मसिगी नमाज से पंगथोकलगा सवा फंगनी अदु पंगथोकत्रगसु मिदुदा अमांग लेते हाइबसी मदि खंगब फै मसि हारिबसी हदीस तगिनी मसि क़यामुल लैल नमाज से रमजान थनुंगदा पांथोकप नमाज नि अमरोमदा मसी तहज्जुद नमाज नि अचुंबदि मसी अहिंग द हौगतलगा पांथोकदबनि मी अयामना रमजान थादा ईसा नमाज पांथोकप लोरगा पांथोकनै मदु क़यामुल लैल तहज्जुद की वाहंथोक की वांगमदनि अदुगा कुरान गसु तयोन नै कुरान द तहज्जुद की यथंग तहज्जुद की नमाज असे सुनगी अल्लाह के नबी मोहम्मद सल्लल्लाहु अलैहि वसल्लम दा थबी रखिबा नफिल हैबद अहेन बन नमाज अम खकनी हैबदि मंगोन दा अल्लाह ना थोदक हेंदोना पांथो हाइना यथंगिबा नमाज नि मसी अहिंग तुमम बदगे हवगतलगा तौगदबा नमाज नि मसी गी मैलिना कुरान के सूरा 33 सुबह आयत 79 दा हाई करियना अदु अहिंग सरुक खरदसु तुमबदगे हवगतलु नमाज की दमक मदुगा लोयना अहेन बलाइनिंग ओइना नमाज नंगी दमक अहेन नमाज ओइना नंगी दमक ओइबियाई नंगबु हिंगत हनबीबा नंगी मपुना थागत नंगाई ओइरबा मफम हाइबदुदा अदे अमकस मसिल का मरी लेना सूरा अमदुशावी सूरा अल मुजम्मिल कुरान के सूरा पंदोब 73 सुबह आयत अमदगिन मरी फावदा असमताई हे फिन गुमसिन लेबनंग लेखल्लो अहिंग तंगलौदा मतम खरदंग नतना मदुगी तंखाय अमा नत्रगा मदुदगी खरा हंथना नत्रगा मदुदगी खरंग हेन्ना अदुगा थीथौ कुरान दु तपना खुनथोक चांग नाइना अदयम कस लाई सूरा 103 सुबह आयत 13 दा सूरा अद-दहर दा कुरान गे अदुगा अहिंग द नंगलौ खजंगु सजा तो हाइतारे मंगोन दा हैबद अल्लाह दा अमसु मतिक मंगाल सक्सुलो मागे असंग अहिंग दा मसीगी कुरान के आयत सिंगसिन न खंगन बिरी अल्लाह के रसूल सल्लल्लाहु अलैहि वसल्लम न टॉप ना मांगोन दा अल्लाह ने यथंगबीबा तहज्जुद की नमाज से कोन रमजान थादा सोल बतारगदि तरावी हाइना कवि हदीस ता तोइग मसुंग हाइबा हदीस अदुदसु जमानै हदीस सिंग अदुद पीरिबा रिवायत मखैदु तरावी की बाप त पीरिबा हदीस की रिवायत सिंग अदु अमसुंग तहज्जुद की किताब की हदीस की किताब की बाप त पीरिबा रिवायत सिंग अदु अनिमक अमतनी अदुगा तरावी हाइ वहिसमदी बाप त इजबनी किताब की ममिंग दी इजबनी हदीस अदुगी तोइग मसुंग हदीस की मतन द याउदे हाइबसि ममांग त इना खंगन जगरे मयामदा सौम रमजान थादा तहज्जुद की मतिक मगुन अल्लाह के रसूल ना हाइबिरमी मजुदी कनागुमना थमोय से रमजान था मपुमसिगी अहिंग द नमाज पांथोलबदी सोयदना मक्की सवा फंगनी अदुगा मागे पाप दु कॉपी गनी गुना कॉपी गनी सूरा मसे सही अल बुखारी हदीस नंबर 2009 अमसंग सही मुस्लिम हदीस नंबर 759 दगिनी अमका अतुबा कुरान के फमदरा मका समना हाय कुरान के 73 सुबह सूरा अल मुजम्मिल या तरुक तगरा निपान बबुदा समना हाय तसेनमक अहिंग दा हगत पसे यामना मपांगल लेबने नसागे अपांबा मेखत हन्नबदा अमसंग ख्वाइदगी चानबनी निजाबा हाइजबगे तसेनमक लेबने नंगिदा नंगिदे नुंगथलदा नथौ सांगना
ningsingu nanggi mapugi ming aduga katho'u nasada mangonda bomkat kathokna ayana san takpi Allah ga sallallahu alaihi wasallam da khas mangonda masigi de makta pangthokna na de makta mahaki hukum man tawbi mahak ngonda rasul da Allah tabarak taala na tajuki na masasibu mangonda khas oina ahen boina adusu ahen boira kas mangonda di faraz gumna wajib oina Allah na hai khadi faraz ni mangonda thang tawkre aduna akoi musalman atop di koi rasul gi atu emasing di nongbada namaz matam manga faraz tai rasul taru tai hai biya hese Ramzan tha amadi atop tha ki matang da mung yengse Allah ga rasul sallallahu alaihi wasallam na Ramadan tha amadi atai tha su tahajjud ki namaz panthok kirammi aduga mahak na chap manaba rakat masing da namaz do to kirammi mahak nupi musalman sing na mama Aisha na pagdami madudi Allah ga rasul sallallahu alaihi wasallam na kadunung na sura kat taramat hoidagi habadu witr yaur kani ko rakat nipan ni do rakat hom masina taramat hoidagi rakat hom yaur kani witr ni adu kari gumatam da hadis atopada rakat tarawum duina la pusai maduna fajr namaz ki ahan ba ma rasul ga hen nafil rakat ni yaur kani ko adu hen pangtholam ki de haina sumin lai qiyamul lail gi namaz da haina Ramzan tha do oigera na ta Ramzan tha na tabdu to tha sing da pangthok pada oigera hai Sahih al-Bukhari hadis number 2013 dani hadis kada lakli rakat mapan haina madudi witr rakat amma yaur gani haidi witr ai rakat am khsola su yai madu matang su hadis sunan ibn Majah lai rakat amma gi witr su ka rakat Allah gi rasul di namaz madi tahajjud ki namaz sang nain solai rakat nipan se madi thabu am to mang sang nain son mani adaga namaz du witr hai basi ga atha di amma khak su hai witr ga atha se amma su hai aduga to pa atha amna aikoi gi tuma su da su hai aduna mahak na rakat nipan se solaga namaz ulam dai urak lagadi nakil lagadi man rakat ang patan sulam sol mani bak matam ngutungin hai tare aduga atopa hadis khara dana rakat tarawum haina su lakli ngasai hai kibdu modun nipan amana tasuk kini aduga amana rakat ahum amana witr gini aduga ahen rakat ani duna fajr namaz ki nafil rakat ne Allah rasul gi hariba hadis singdagi aikoina khangi madu Allah rasul sallallahu alaihi wasallam na tahajjud ki namaz se ahinga tawki aduga isa namaz ki mutungda tumdingai da tawki bulite Ramadan gi tahajjud ta sahaba yorok pa Allah ga rasul sallallahu alaihi wasallam no Ramzan tha gi ahing amada mahaki yum gi nakal gi masjid amada fida tha duna tahajjud ki namaz torammi maduda sahaba na urduna mahaki tungde lepsilakhi haina mahaki loinabi ima Aisha na pagdammi nungalaga madugi matangda mising na tamnarui aduga anisuba ahingda amuk makoi masing khara hena amuk lakladuna mahaki matungda namaz lepsin biki aduga asumna amuk tawduna ahum suba ahingdu dadi masjid pumthan thanki mising duna aduna mari subada mahak thorakhidre makoi matamduda masjid duda chandaba makhai lakhi makoi na mapanda khau themduna ham ha gain tawduna makoi lakpagi khudam pirammi alai rasulda aduba mahak thorakhide aduga fajr namaz khaki thorakhi makna makoi da sauna chaiki aduga mayumda namaz pangthokna ba haiki makna haiki madudi makoina tawriba singdo loina khangi haibadi makoina yumthakta moina khurma gi magi rasul gi yumthakta moina nung langkatna de khau themdana ma thor aina tawrido loina khange ba namaz do faraz namaz gum laukhir kani aduga makum adu polum adu pumngam lo haina Allah rasul thorkhe dabne ba aduna namaz adu makoi yumsingda masa na pangthokhi nafil una jamaat pangthokhi deba masu kayawi Sahih al-Bukhari hadis number 2012 6113 amsong ibn Nasai sunan Nasai gi hadis number 1599 Allah ga sunna thodoksida mahaki sahaba singbu mayum da tahajjud ki namaz adu pangtholu cho na fildi na sana taw sumna gi fajr namaz natan masjid taw ganu haibiki hadis number si masi Bukhari dagini hadis number 7290 haiba thodo asi Ramzan thadani ibn sunan Nasai gi hadis number 1604 aduni haibadi tahajjud ki namaz faraz gi namaz natna atup namaz masjid ta jamaat mein lepase Allah gi rasul ki apa manateba
Kaya yawe kanda hadis Bukhari degini amasung Nasai degine. Bukhari hadis 7219 amasung Nasai 1604. Ada banga sidi Malayam sin matung masjidta fajr ki namaz faraz namaz natana Allah na hukum tauba faraz namaz natana atoba nafil sunat pa ikoina Rasul ki nafil ikoina story ba tahajjud ki namaz tarawih ki namaz tahajjud namaz tarawih namaz liya qiyamul layl se ikoina zama'an se zama'an sole ba adun masi asoi bani hajaningi tahajjud muslim singna pangthok pa hayu tang namu yengsi tahajjud ki namaz se aham da sunna nabi muhammad ki nafil oina thabira khibado hay nafil ay badi sunat faraz gi ahen ba ay bani allah na mon na ahen mon thar emni ahen mon thar mon de faraz ne man mon ya thanga ibni na an thabira khibo oirasu mahak ki sahaba mahak na taw kuding da khawrang ngai jin tung injaragena haiba singna injaragena leirama kini mai sahaba singdo aduna mahak na fil namaz to gi matung da lecture yeba madu mathak ki hadis ai je pan khiba bukhari hadis number 2012 amadi hadis number 7920 daga ekoina khangre masigi matang da lana sunna palle thodu asi matang sum ka quran da nakal dawri quran da khara thindu da hairi ba thodu asi matang da mai mem tholak tana yum da khau ga thien da sol ka thogan dawru do sui masi quran surat humni suba sura al muzammil ayat 20 da quran chapter 73 verse number 20 da ta senamak nangi mapuna khangi madudi nang na lepi namaz da khara hanthana ahing saruk ahum thopagi aman ani dagi nadraga madugi tangkhai ama nadraga ahum thopagi ama achum adum lepi kangbu amara sunangi loina masing dagi allah na lepi bani ahing amasung nungthil gi chang mana khangbire nakhoina madugi hisab kaidung su taw ngamde haiba aduna mana nungsina onsin be nakhoida aduna thithau quran dagi nakhoida laina thokpudo mana khangi madudi yaurakani nakhoigi manung dagi anaba sing atopa kharna amalen thakta koyen chatpa lagi thaujal thijaduna amasung atopa kharna lan thengnaba alagi lambida aduna thithau madudagi nakhoina laina thokpudo pukhalu namaz piu zakat amasung sando Allah gi fajarba senthang ama nakhoina nasagi demak mangjuna thakhiba afaba kudemak nakhoina phangani madu Allah gi nakta hena phana amasung hena chauna leiramba mana mathil oina kokpina ba hayo Allah da tasenamak Allah di kokpi haibani kan bi haibani masini Quran gi sura al muzammil gi ayat kunna takpiriba aduna masidagi aikoina khangle Allah na karisun ati mizing nabi natna sigi namaz tahajjud ki namaz sibu pangthok pada thingbi di haiba aduga masi yumda isha na pangthok chaba khwaidagi hena chumi haina Allah na sumi haina so makasu Allah na haibi karaida sura al furqan sura kun manga soba ayat 63 to ayat hum do degi hum marida karina khwaidagi thaujal haibadugi manai singna malen thakta pitu nonjuduna chachariba sing aduga khangdaba singna makhoida thidang alakpada makhoina shanti gi wahaina haijariba sing aduni aduga makhoi mapuna nganglo khajangduna haibadi sajda taduna makhoi mapuda sajda taduna amusung magi mangda lepchuduna ahing lenjariba sing aduni sini amasi ekoi isa na ayatun takpiri ekoi yum isa na pangchuk chakadaba amal na ahen ba amal haibase masita mayam pulag natte Hazrat Umar amasung tahajjud ki tarawih matang namu yengse hadis khada lakli madudi tahajjud ki namaz ase Allah gi rasul gi yathangi matung inna ahing da magi yumna naitom pangthok charammi Abu Bakar amasung Umar gi sultanat adi khalifa singhasan gi anhoba phawbada mase ka dawi hadis Bukhari 2009 mase Ibn Shihab ki pawdam dagini Ibn Shihab al-Zuhri ase muhaddis singna hadis lan listen ba kaubadagi soigalli aduna imam malik na magi pawdam lawkhide mahakpu ataina tadalis ni haina haikirami adum sai sida palli second hakanda sai mamang pangiba alagira sunna
ꯌꯨꯅꯩ ꯁꯣꯜꯂꯁꯨꯅ ꯄꯥꯅ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯕꯨ ꯕꯀꯔꯒꯤ ꯁꯜꯇꯅꯠ ꯑꯕꯨ ꯕꯀꯔꯒꯤ ꯈꯂꯤꯐꯥ ꯑꯃꯁꯨꯡ ꯎꯃꯔꯒꯤ ꯈꯂꯤꯐꯥ ꯐꯥꯎꯕꯗꯤ ꯇꯪꯈꯥꯏ ꯐꯥꯎꯕꯗꯤ ꯃꯣꯏ ꯍꯧꯔꯛꯄ ꯎꯃꯔꯒꯤ ꯍꯧꯔꯛꯄ ꯈꯂꯤꯐꯥ ꯐꯥꯎꯕꯗꯤ ꯁꯣꯟꯅꯔꯝꯃꯦꯕ ꯃꯌꯨꯝꯗ ꯑꯗꯨꯒ ꯕꯨꯈꯥꯔꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯗꯤꯁ ꯅꯝꯕꯔ 2010ꯗ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯎꯃꯔꯅ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯕꯨ ꯃꯁꯖꯤꯗꯇ ꯃꯆꯣꯏ ꯄꯥꯡꯊꯣꯛꯂꯝꯕ ꯊꯦꯡꯅꯕꯗ ꯎꯕꯩ ꯕꯤꯟ ꯀꯥꯕ ꯑꯃꯗꯤ ꯇꯃꯤꯝ ꯑꯗ꯭ꯗꯥꯔꯤ ꯀꯧꯗꯨꯅ ꯖꯃꯥꯠ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯕꯤꯗ'a ꯙꯔꯃ ꯑꯅꯧꯕ ꯍꯧꯗꯣꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯁꯤ ꯀꯥꯏ ꯌꯥꯎꯏ ꯕꯨꯈꯥꯔꯤꯒꯤ ꯍꯗꯤꯁ ꯅꯝꯕꯔ 2010ꯗ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯏꯕꯅꯦ ꯁꯤꯍꯥꯕ ꯑꯜ ꯖꯨꯍꯔꯤꯗꯒꯤꯅꯤ ꯈꯪꯖꯤꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯏꯕꯅꯦ ꯁꯤꯍꯥꯕ ꯑꯜ ꯖꯨꯍꯔꯤꯅ ꯄꯥꯎꯗꯝꯃꯤꯕ ꯍꯗꯤꯁ ꯑꯌꯥꯝꯕꯅ ꯐꯔꯛ ꯇꯥꯕꯅꯤ ꯑꯗꯨꯒ ꯄꯥꯎꯁꯨꯝ ꯅꯥꯏꯇꯣꯝꯇ ꯑꯣꯏꯕꯅꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯄꯥꯎꯁꯨꯝ ꯈꯕꯔ ꯑꯍad ꯑꯣꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯗꯤꯁꯀꯤ ꯎꯁꯨꯜꯗ ꯑꯍad ꯍꯗꯤꯁꯅ ꯍꯥꯏꯗꯤ ꯃꯥꯅ ꯃꯊꯣꯝꯇꯅ ꯑꯣꯏꯅ ꯄꯥꯎꯗꯝꯃꯦꯕ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯔꯥꯕꯤꯌꯥꯅꯁꯨ ꯍꯗꯤꯁ ꯅꯨꯡ ꯍꯟꯖꯤꯟꯕꯒꯤ ꯄꯥꯎꯗꯝꯒꯤꯁꯨ ꯆꯩꯕꯅꯦ ꯃꯥꯁꯦ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯅꯦꯕ ꯏꯕꯅꯦ ꯁꯥꯍꯤꯕ ꯑꯜ ꯖꯨꯍꯔꯤꯁꯦ ꯑꯗꯨꯅ ꯈꯪꯖꯤꯟꯕ ꯐꯩ ꯎꯃꯔꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯏꯁꯥꯒꯤ ꯃꯇꯨꯡꯗ ꯁꯣꯟꯕ ꯍꯧꯈꯤꯕꯅ ꯃꯁꯤ ꯆꯤꯡꯅꯉꯥꯏ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯏꯕꯅꯦ ꯁꯥꯍꯤꯕ ꯑꯜ ꯖꯨꯍꯔꯤꯒꯤ ꯄꯥꯎꯗꯝꯅꯦꯕ ꯁꯍꯥꯕꯥ ꯑꯃꯅ ꯑꯜꯂꯥꯍꯤ ꯔꯁꯨꯜꯒꯤ ꯆꯠꯄ ꯍꯧꯅꯗꯦꯕ ꯑꯜꯂꯥꯍꯤ ꯔꯁꯨꯜꯅ ꯌꯨꯝꯗ ꯁꯣꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯁꯣꯟꯒꯗꯕꯅꯤ ꯑꯗꯨ ꯃꯥꯅ ꯎꯃꯔꯒꯤ ꯃꯇꯝꯗ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯂꯥꯛꯑꯦꯅ ꯃꯥꯅ ꯔꯤꯋꯥꯏꯠ ꯇꯧꯔꯤꯁꯦ ꯃꯁꯤ ꯆꯤꯡꯅꯉꯥꯏ ꯑꯣꯏ ꯁꯍꯥꯕꯥꯒ ꯇꯍꯖꯨꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯃꯥꯡꯒꯤ ꯍꯗꯤꯁꯁꯤꯡꯗꯒꯤ ꯎꯠꯆꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ क़ꯤꯌꯥꯃꯨꯜ ꯂꯩꯜꯒꯤ ꯅꯃꯥꯖ ꯇꯍꯖꯨꯗ ꯑꯁꯤꯕꯨ ꯃꯥꯒꯤ ꯁꯍꯥꯕꯥꯁꯤꯡꯅ ꯌꯨꯝꯗ ꯄꯥꯡꯊꯣꯛꯅꯕ ꯇꯥꯛꯄꯤꯈ꯭ꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯅꯕ ꯖꯃꯥꯠ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯁꯍꯥꯕꯥꯁꯤꯡꯅ ꯃꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯁꯨ ꯑꯜꯂꯥꯍꯤ ꯔꯁꯨꯜꯅ ꯁꯤꯈ꯭ꯔꯕꯗꯁꯨ ꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯁꯤꯒꯤ ꯀꯛꯅꯕ ꯑꯇꯣꯞꯄ ꯍꯗꯤꯁ ꯈꯔꯗ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯁꯍꯥꯕꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯁꯖꯤꯗꯇ ꯔꯃꯖꯥꯟꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯑꯍꯤꯡ ꯈꯔꯗ ꯂꯦꯞꯂꯝꯃꯤꯅ ꯑꯃꯨꯛꯀꯁꯨ ꯂꯥꯛꯏꯑꯕ ꯍꯨꯝꯅꯤ ꯈꯛ ꯊꯣꯛꯂꯝꯃꯦ ꯃꯔꯤꯗꯗꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯃꯔꯤꯅꯤ ꯁꯨꯕꯗꯗꯤ ꯑꯜꯂꯥꯍꯤ ꯔꯁꯨꯜꯅ ꯆꯩꯗꯨꯅ ꯊꯥꯡꯗꯅ ꯃꯣꯏ ꯃꯌꯨꯝꯗ ꯁꯣꯜꯂꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯨꯛꯀ ꯑꯜꯂꯥꯍꯤ ꯔꯁꯨꯜꯒ ꯑꯃꯨꯛꯀ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯟꯈꯤꯑꯅ ꯑꯃꯨꯛꯀꯁꯨ ꯍꯗꯤꯁ ꯈꯔꯗ ꯂꯥꯛꯏꯑꯕ ꯀꯥꯏ ꯌꯥꯎꯏ hadis Nasai hadis number 1605 amasung Abu Dawud 1375 Ibn Majah 1327 amasung hadis Tirmidhi 806 hariba hadis singsi pauthang singsi yengbada prak taba yauri kudamdi An-Nasai hadisi yauri bani miyoi kana Abdullah bin Sa'id adugu Abdullah bin Sa'id na sikibsi 241 hijri daneba adu mangonda pau lori nipasina Dawud ibn Abi Hanneba mahana sikib kana hijrigi 140 daneba aduna makhoi ni thina khi haibase chumhalasu sai chaniga nifuma thoigda sikibsina sai chama punsirami haibada mak Dawud na sikiba jahida popada ngairi natraga pokada jahi ama watli aduna masibu karamna chumgdori na masi hadise yamna chingna oiba Ubaidullah bin Sa'id na sikib 241 daneba Abu Dawud na sikib sina hijri 140 daneba adu di mabani thena khibro hiduhangam nere amurom dana hadisi kakna banate harigadi masi chumna nabi gi imang manungi khaki jamaat haibatai maduso khannabada aruba wafumne uhang khara laire Quran tambi madudi muslim sing nabi dagi makok thong sat kanona Allah rasul gi dagi makok thong sat kanona tambi ba mak matung ilu haibne be kodi ara mahang tapi tambi be du taw haibne ba mahaki mathak ta khonjel lekhatuna harga matau karamna lekhat kanu mahaki mathak ta Allah rasul mathak ta ikhoina khonjel lekhat kanu kangkhat kanu na harga matau karamna akhoina mahaki haba amana amasung mahaki sahaba asingna karamanya noba raila sali mayokta man taw jama pangthok kadawrise adu karamna ahingi na filna mas amabu isagi na mas matungda jama oina uhen gadori noba sahaba amana karamna rasulgi mathak thongna heta chakadori noba karamna sahaba amana bidat tawdori noba rasulna yum da pangthok
ꯊꯣꯛꯅꯕ ꯇꯥꯛꯄꯤꯔꯝꯃꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯩ ꯇꯨꯡ ꯆꯍꯤ 50ꯒꯤ ꯃꯇꯨꯡ ꯐꯥꯎꯕ ꯍꯦꯟꯅ ꯆꯠꯂꯝꯗꯕꯕꯨ ꯎꯃꯔꯅ ꯍꯦꯛꯇ ꯔꯁꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯖꯔꯠ ꯎꯃꯔꯅ ꯔꯁꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛꯇ ꯆꯠꯀꯗꯧꯔꯕ ꯍꯣꯡꯗꯣꯛꯀꯗꯧꯔꯕ tahajjudki mamaski pandupki hadisingdubu atuba pandupta tarawih amuk thamlibna karigi tarawih kawa pandup sita karigi hadiski matan aduda pandribna karigi hadiski matan da yaude ba hadiski sanat hadiski matan da hadis textual da text am ta pandeba magi bap ta chandu chapter da pandupta panbai wane ba tarawih abse text yaude ba adu sab manaba waragana karigi ahingda lai pangthokadaba namaz tu isa da pangthoklibna karigi no ba aduni aina thamjani aroibada qiyamul layl ahing lepa khair kadi ahing da gotna pangthok pa namaz tahajjud namaz aduni tarawih haina tungan naming thunjabani tarawih haiwa hadis leite aduga masibu alim kharna tarawih natte tungan namaz ni hek namaz ni hai kharne ko admadu oiragadi rasulna khangi da namaz ni aduna masi aran ba namaz ni ahema namaz ni to bidat ni habta ba tarawih haiwa wai namaz ni tahajjud natte layl qiyamul layl tena molbi sing yet bata kadi alim sing yet bata kadi tarawih haiwa namaz rasulna pangthoram de adai history lette masi hadis lette aduna tarawih habsi bidat ni to tare adu alim khari matung ina masi tahajjud qiyamul layl namaz adu atopa maming ni haise adu tare masi mukchumme adu radi isai matung da nataba ahing hagolaga seri sadri ngada oina pangthok charo aduga jamak oina se pangthok piranu madugi sakhilete sahaba kharana tung inkibadu rasulna tum yumdu oina tobiram labani na yum tobiro aduna sini aina mayam da ngasi sing matang da in thamjaning basi tahajjud ki matang da tarawih matang da qiyamul layl matang da akhoi isa matung da namaz pangthok kadabra natraga masi koina rasulna masi approve torambra jama anso masi haibado akhona hojik mayam khangminare share ngasi ki matang solution charage